यावसंगी थाबल जे अखोइगे अदुम पूर्णिमा की थाबल लोइरगा ngalaga yengbadasu yamna phajaba mit kaise अखोइगी तैंग तैंग लाउरगा अदुगुमनबा मतमदनी थोकिबा वारिसि लाइ अमा थेंगनाबगी वारिनि यावसंगी थाबलदा वारिसे कमाय तौगे हाबदु मयाम पुना तामिनसि मयाम पुना खंगमिनसि अइगे मिंगदि पंजररोइगे 2002 मतम अदवाइदा आई इसामक यूनिवर्सिटी की हॉस्टल फंगदबदगी खुराइदगी इमानबी अमगा केमिस्ट्री डिपार्टमेंट द मास्टर तौमिनरखिबनी इमानबी दो यामना किगंदी आई इसामक लाइटिन यामना थाजरमी यामना सु किगनबा मी अमा ओइरमी मतम दो अखोइना रेंटुगी मताइदा सोरोका ताइनबल लेबदुदा यामना लांगबा लाइरिक पाबदा अकायबा ओय हाइदुना युमदुगी चिथेक ओयबा कामचा अमदा खोंजल्ले हाइरगा मखोइना पीबा पवुंगदुदा अखोइ कागी थोंनाउदुगा नकनरमेब फुट 10 मुक चलगा युमदुगी सीखिबगी फुरा अहुम लेरमे फुरा सिंगदुगी मनुंगदा ओ बल्फ असंगबा अंगांगबा हंगपान मचु अममम पालमे नोंगमदी इमानबीदुना नोंगालमदाइगी पुंग अहुम अद्वाइदा मचिन तेंतो ए हारगा लारिक पाबगी थोकलक्पा मतमदा नाकोंग मयादा खुबाक तरे रखुर ए हाइदना हाय मदुगी मतुंगदगी महाक अमुक खन्ना मपानदा थोकलखिद्रे नोंगमदी ऐसा याम कन्ना तुमनिगे महाकना असुयमना तुमनिंगगदी तुममोरो हाइदना हायरक्लमी अइना होय फारे तुममोरगे हाइदना अइगी कागी थोंगनाउदु लोनसिलमलगा अइसे तुम्मे महाकती लारिक पारगा लेहौय अहिंगी मतम थेंगजलाबनिना अतै सिंगसु लाइक पाबा लेपनरमे मासु तुमलगे हाइदुना थोंग चेतना लोनजली मै ngalага तुमबा याद हाइदुना मुथरमे मतमदुदा अइगी हेक थंगना लेबा थोंगनाउदो क्रेक क्रेक हाइबा मखोल अमा तारक्लमे अदुदा इमानबीदुना टॉर्च लाइट कापतुना फत्तबा मी लाकपना हाइदुना कोयिंग यंगमे अदुबु करिसु तौरमदे मखोलदो यामना कनबना महाकसु अदुम चिंगनरअमे मपुबकना पिरकपा लाइट चितिन चंगदना मत्रदु सोंगदोलमी नागलरगा थोंगनाउदो मतोंदा हाइदुक्लमी अइगी नाकंदा लैदबा फुरादुगी ओ बल्बकी मंगालदो अखोइ कांद फाउजलमे इमानबीदुना अइगी कागी थोंगनाउदो लोनसनगे तौ मतमदा चाउरबा मुसुकमुबा अकीबस अमगी सक्तम अमा हौगलखिबनी अइसु उरिबनीको अइगा थंगनरिबा थोंगनाउ अदुदा तपना तपना चंगसिलमे अदुबु इमानबीदुना सोंदोखिबना बुट अदु का मनुंगदा चंगबा ngamde थोंगनाउ मखोंग अदुदा हाइरगा लेखि इबानिमा कन्ना कोनसेलगा तासलगा निखि कन्ना सुलाउखि अखोइ मितै मचाना अनंबा लैबनी मोइसु अतोप अतोप ममानबीगे गा लैमिनरिबनी अइगलुना तिनबा इमानबीगनि लैरिबसिसु थांगनाबा इमानबीगैना कैदौरगे हाइदुना हंगलअमी कादुदा लैरिबा इमानबी अमना कैदौरगेना हंगलअंबनी अइना अखोइगी थोंगनाउता भूत अमा लैरे हारुबदा मकोइसु येंगलुबददी कीदुना मकोइसु लोइना कापके थोंगनाउ अदु अमुक लोंजन अमुक हांगदोक तौरअमे अखोइसु कीबना लोइरे मोइ थोकपा पंगचेंदा चने पंगचेंदा अदुमक चेंथोकनरमे अखोइसु चेंथोकनखि अदुगा महाजोंदा हौदोकला हंगबा मतमददी मफम अदु यामना फत्तबा मफम अमनि हाइदुना हाइरखि अहिंग अदो अतोपा कामदा लैयो हाइदुना हाइखि नोंगालगा इमानबी अमदी ममित्तो ngaksang ngangaga अखोइदा मुन्ना मुन्ना येंगलअमे अखोइसु मागी खोयेंगदो कीबना महाजोन दा हाइखि महाजोनना मयुमगी मी कौदुना मायबा अफाबा मा कौदुना लायेंखि इमानबीदुसु मतम खरम मयुमदा थमगे हाइदुना पोखि अइसु युमदा थोलखि मसेनी अइंगोंदा थेंगनरकपा वारी हाइबा तारगदी अदुगा अनिसुबा वारीसे मुक मयाम पुना तामिनसि अनिसुबा वारीसिना सब्सक्राइबर अमना थाबिरकपने यावसंगी मतमने यावसंगसा कुरान बचने अदुदा अखोइसा यावसंगी मैसे थाबा लोइरे हायरगा इमानबा तरुक मुकने अखोइसा बोरा अममम पायरगा हुरान बा थोलखि अदुदा हुरालिसा अखोइगी माइरेनगुम्बा मोरोकगुम्बा तोरबोतगुम्बा एंजांग नापि हाइबा तारे योंगचाकगुम्बा असिगुम्बसिनेबा हुरालिसि यावसंगसिदा अदा अखोइसा बोरा अमम पाइनरे हायरगा मोरोक मयाम अमा थाये मोरोक मरक्तुदा चंगे अखोइसे अदुगा फमथरे हायरगा बोरादो थम्मे हायरगा मोरोक से खिकपा हौरे हायबदी मोरोक से हेकपा हौरे सुम खरा हे हायरगा अखोइसा यारानी हायरगा पुलप अखोइ पुलप से थोकलकपनी अदुदिगिदी अतोप्पा लबुक अमदा मुक चंगलगा अखोइसा माइरेन जे मुक हेकपने यामना चावे माइरेन सिसु असांगबा माइरेन सु यावे
ꯑꯗꯣ ꯃꯥꯏꯔꯦꯟ ꯃꯌꯥꯝꯗꯣ ꯍꯦꯛꯑꯒ ꯑꯩꯈꯣꯏꯁꯦ ꯊꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯃꯥꯏꯔꯦꯟꯗꯨꯅ ꯆꯥꯎꯔꯕꯅꯤꯅ ꯂꯨꯝꯃꯕꯅꯤꯅ ꯊꯥꯡꯕꯗꯣ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯊꯥꯡꯕꯗꯤ ꯇꯥꯔꯦ ꯍꯦꯛꯎꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯔꯦꯟꯗꯣ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯇꯔꯨꯛꯃꯨꯛꯁꯤꯅ ꯊꯥꯡꯉꯒ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯝꯃꯦ ꯑꯩꯈꯣꯏꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯅꯣꯡꯉꯥꯜꯂꯒ ꯕꯖꯥꯔꯗ ꯄꯨꯈꯠꯂꯒ ꯌꯣꯟꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯥꯛꯀ ꯆꯥꯅꯗꯣꯏꯅꯦꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯃꯇꯝꯗꯣ ꯍꯥꯏꯗꯤ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯃꯥꯏꯔꯦꯟꯗꯣ ꯊꯝꯃꯨꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯂꯥꯛꯄꯁꯤꯗ ꯀꯔꯤ ꯍꯨꯔꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯗ ꯃꯊꯪꯁꯤꯅ ꯆꯨꯁꯤ ꯍꯨꯔꯥꯟꯗꯣꯏꯅꯦꯕ ꯑꯗ ꯆꯨꯁꯤ ꯍꯨꯔꯥꯟꯕꯗ ꯊꯥꯡꯅ ꯌꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯞ ꯖꯣꯞ ꯂꯥꯎꯕ ꯃꯈꯣꯟꯗꯣ ꯑꯗꯨꯗꯣ ꯇꯥꯗꯣꯏꯅꯤꯗꯅ ꯃꯄꯨꯗꯨꯅ ꯇꯥꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯄꯨꯗꯣ ꯆꯦꯟꯊꯣꯔꯛꯑꯒ ꯐꯥꯅꯕ ꯍꯣꯠꯅꯗꯣꯏꯅꯦꯕ ꯃꯄꯨꯁꯤꯅ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯆꯞ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥ ꯆꯞꯅꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯨꯒꯤ ꯃꯈꯣꯡꯁꯦ ꯁꯤꯗꯩꯁꯤꯗ ꯇꯞꯅ ꯀꯛꯀꯗꯣꯏꯅꯤ ꯆꯞꯀꯗꯣꯏꯅꯦꯕ ꯃꯈꯣꯟꯒ ꯑꯝꯇ ꯊꯣꯛꯇꯕꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯨꯗꯣ ꯂꯧꯔꯒ ꯂꯥꯛꯄꯅꯦꯕ ꯂꯥꯛꯑꯒ ꯂꯧꯕꯨꯛꯁꯦ ꯁꯨꯝ ꯐꯥꯎꯔ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯂꯧꯕꯨꯛꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯡꯃꯒ ꯎꯅꯗꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯂꯧꯕꯨꯛ ꯑꯆꯧ ꯑꯆꯧꯕꯗꯨꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯂꯥꯞꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯉꯥꯜ ꯑꯃ ꯂꯥꯛꯄꯗꯧꯅ ꯇꯧ ꯑꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯍꯩꯁ ꯃꯤ ꯂꯥꯛꯏ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯆꯪꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯧꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯒꯤ ꯀꯣꯝ ꯑꯣꯏꯅꯁꯨ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯈꯥꯗꯨꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛꯁꯦ ꯂꯣꯠꯂꯦꯕ ꯅꯣꯛꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦꯕ ꯃꯇꯧꯗꯨꯗ ꯁꯨꯝ ꯃꯉꯥꯜꯁꯦ ꯂꯥꯞꯅ ꯎꯔꯤꯅꯤꯀꯣ ꯅꯣꯡꯈꯠꯂꯒ ꯀꯣꯛꯁꯦ ꯌꯦꯡꯉꯤꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯉꯥꯜꯁꯦ ꯁꯨꯝ ꯅꯛꯁꯜꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯔꯣꯝꯗ ꯁꯣꯏꯗꯅ ꯐꯥꯔꯅꯤ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯀꯩꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯃꯉꯥꯜꯁꯦ ꯇꯣꯔꯆ ꯀꯥꯞꯄꯒ ꯂꯥꯛꯄꯒ ꯃꯥꯜꯂꯦꯕ ꯑꯗꯨꯒ ꯃꯤꯗꯤ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯉꯥꯜ ꯉꯥꯛꯇ ꯄꯥꯏꯔꯒ ꯂꯥꯛꯄꯅꯦꯕ ꯍꯩꯁ ꯀꯩꯅꯣ ꯁꯤꯗꯤ ꯚꯨꯠ ꯑꯣꯏꯗꯣꯏꯔꯥ ꯀꯥꯏꯅꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯤꯕ ꯑꯣꯏꯁꯨ ꯑꯣꯏꯗꯣꯏꯅꯦꯕ ꯚꯨꯠ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯉꯥꯜꯗꯤ ꯁꯨꯝ ꯅꯛꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯇꯔꯨꯛꯁꯦ ꯀꯤꯖꯔꯛꯑꯦꯕ ꯆꯦꯜꯍꯧꯔꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯣꯠ ꯆꯩ ꯍꯦꯛꯈꯤꯕꯒꯤ ꯕꯣꯔꯥꯗꯒ ꯄꯣꯠꯀ ꯌꯥꯎꯔꯤꯕꯅꯤꯀꯣ ꯈꯣꯡꯗ꯭ꯔꯨꯝꯗꯩ ꯃꯥꯏꯔꯦꯟꯗꯩ ꯆꯨꯗꯩ ꯀꯩꯗꯩ ꯂꯣꯏꯅ ꯄꯨꯂꯞ ꯉꯁꯥꯏ ꯃꯥꯏꯔꯦꯟꯗꯨ ꯈꯛꯇꯅꯦꯕ ꯊꯝꯃꯝꯃꯤꯁꯦ ꯃꯣꯔꯣꯛꯇꯨꯒ ꯑꯍꯥꯟꯕ ꯍꯦꯛꯈꯤꯕꯗꯨ ꯑꯗꯣ ꯉꯁꯥꯏꯒꯤ ꯕꯣꯔꯥ ꯃꯅꯨꯡꯁꯤꯗ ꯄꯣꯠ ꯆꯩ ꯑꯔꯨꯝꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤꯗꯅ ꯃꯉꯥꯜꯗꯨꯅ ꯁꯨꯝ ꯅꯛꯁꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯆꯦꯜꯍꯧꯔꯁꯦ ꯍꯥꯏꯗꯅ ꯕꯣꯔꯥꯁꯤꯡꯁꯦ ꯑꯃꯃꯝ ꯄꯥꯏꯈꯠꯅꯔꯒ ꯂꯦꯡꯕꯥꯟꯁꯦ ꯊꯥꯡꯒꯠꯂꯒ ꯆꯦꯟꯕꯅꯦꯕ ꯂꯧꯕꯨꯛꯗꯒ ꯄꯣꯇꯛ ꯇꯨꯁꯟꯕꯒ ꯌꯥꯎꯔꯤꯅꯤꯀꯣ ꯂꯥꯎꯔꯤꯅꯦ ꯑꯗꯨꯁꯨ ꯆꯦꯜꯂꯤꯗꯣ ꯆꯨꯝꯅꯒ ꯆꯦꯟꯕ ꯅꯠꯇꯦꯕ ꯂꯥꯎꯔ ꯆꯦꯜꯂꯤꯅꯦꯕ ꯚꯨꯠꯅ ꯇꯥꯟꯅꯔꯛꯑꯦꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥꯉꯥꯛꯇꯅꯦ ꯆꯍꯤꯁꯦ ꯑꯗꯨം 19 23 ꯑꯗꯨꯋꯥꯏꯒꯤ ꯆꯥꯡꯗ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯕꯨꯔꯀ ꯇꯨꯁꯜꯂ ꯆꯦꯜꯂꯦ ꯚꯨꯠ ꯇꯥꯟꯅꯔꯦ ꯍꯥꯏꯗꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯎꯔꯤꯕ ꯄꯣꯠꯇꯣ ꯉꯁꯥꯏ ꯄꯨꯔꯤꯕ ꯄꯣꯠꯇꯣ ꯕꯣꯔꯥꯗꯤ ꯌꯥꯎꯔꯤꯕꯗꯣ ꯂꯨꯝꯅꯒ ꯂꯨꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯆꯦꯟꯕꯁꯦ ꯈꯣꯡꯁꯦ ꯊꯥꯡꯕꯁꯦ ꯊꯣꯛꯂꯛꯇ꯭ꯔꯦꯕ ꯂꯨꯝꯁꯤꯜꯂꯛꯄꯗꯨꯗ ꯍꯨꯃꯥꯡꯒꯁꯦ ꯑꯣꯔꯣ ꯇꯥꯔꯦꯕ ꯅꯨꯡꯗꯥꯡꯗꯨꯗ ꯑꯍꯤꯡꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯡꯁꯦ 12 ꯈꯔ ꯍꯦꯜꯂꯛꯄꯩ ꯇꯥꯏꯃꯤꯡ ꯑꯗꯨꯋꯥꯏꯗ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤꯅ ꯄꯨꯔꯅꯤꯃꯥꯅꯤꯅ ꯊꯥꯁꯤꯅ ꯉꯥꯜꯂ ꯂꯩꯕꯅꯤꯅ ꯂꯝꯕꯤ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯆꯦꯜꯂꯦ ꯑꯩꯈꯣꯏꯁꯦ ꯚꯨꯠ ꯂꯥꯛꯑꯦꯅ ꯇꯥꯟꯅꯔꯛꯑꯦ ꯆꯦꯜꯂꯨ ꯃꯥꯏ ꯇꯧꯄꯥꯅ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯉꯥꯜꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯕꯁꯦ ꯂꯦꯞꯄ ꯅꯠꯇꯦꯕ ꯑꯗꯒꯤ ꯁꯨꯝ ꯄꯣꯠ ꯑꯔꯨꯝꯕ ꯃꯌꯥꯝꯗꯨꯅ ꯆꯦꯟꯕꯁꯦ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣই ꯇꯔꯨꯛꯃꯨꯛꯁꯦ ꯕꯣꯔꯥꯒꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯒ ꯏꯁꯥ ꯉꯥꯛꯇ ꯆꯦꯜꯂꯦꯕ ꯀꯔꯤꯒꯤ ꯍꯤꯟꯖꯥꯡꯅꯣ ꯍꯥꯏꯗꯅ ꯆꯦꯜꯂꯒ ꯏꯃꯥꯟꯅꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯆꯦꯟꯁꯜꯂꯦꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯅ ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯆꯦꯟꯁꯜꯂꯛꯑꯒ ꯂꯥꯞꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯉꯥꯜꯁꯦ ꯎꯪꯉꯒ ꯂꯩꯕꯅꯦꯕ ꯂꯧꯕꯨꯛ ꯃꯌꯥꯏꯁꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯅ ꯃꯁꯤꯗꯤ ꯚꯨꯠ ꯑꯣꯏꯔꯝꯃꯅꯤ ꯁꯤꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯔꯝꯃꯅꯤꯅ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯒꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯉꯁꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯜꯂꯛꯑꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯥꯏꯅꯔꯦꯕ ꯉꯁꯤ ꯇꯣꯛꯑꯁꯤ ꯍꯨꯔꯥꯟꯕꯁꯤ ꯇꯣꯛꯑꯁꯤ ꯍꯥꯏꯗꯅ ꯑꯁ ꯇꯣꯛꯑꯁꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄꯕꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯍꯥꯏꯔꯒ ꯐꯝꯃꯒ ꯌꯦꯡꯉ ꯂꯩꯔꯦꯕ ꯃꯉꯥꯜꯁꯦ ꯁꯨꯡꯆꯠ ꯆꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯎꯪꯉꯒ ꯂꯩꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯨꯛꯁꯦ ꯑꯦꯔꯥ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯃꯩꯕꯨꯟ ꯑꯃ ꯄꯨꯊꯣꯛꯑꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩꯁꯦ ꯑꯗꯩ ꯏꯃꯥꯟꯅꯕꯗꯨꯁꯨ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯎꯇꯦꯛ ꯑꯃꯗ ꯍꯥꯏꯇꯥꯔꯦ ꯐꯗꯤꯁꯦ ꯀꯤꯁꯜꯂꯒ ꯀꯦꯔꯣꯁꯤꯟꯁꯦ ꯍꯩꯖꯤꯜꯂꯒ ꯃꯩꯁꯦ ꯊꯥꯒꯠꯂ ꯄꯨꯊꯣꯔꯛꯏ ꯆꯠꯁꯤ ꯂꯥꯛꯎꯁꯤꯅꯤ ꯑꯩꯈꯣꯏ ꯇꯔꯨꯛ ꯁꯨꯔꯤꯕꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯅ ꯉꯁꯥꯏꯒꯤ ꯃꯩꯕꯨꯟꯗꯣ ꯄꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦ ꯌꯥꯒ ꯂꯥꯎꯔꯒ
ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯉꯝꯗꯣꯏꯅꯤꯀꯣ ꯉꯁꯤꯁꯦ ꯌꯥꯎꯁꯪꯒꯤ ꯇꯨꯝꯅꯗꯕꯅꯤ ꯌꯥꯎꯔꯝꯅꯤ ꯍꯨꯔꯥꯟꯕ ꯃꯤ ꯆꯠꯂꯝꯅꯤ ꯀꯥꯏꯅ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯩꯕꯨꯟꯁꯦ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯦꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯥꯟꯅꯕꯅꯦꯕ ꯉꯁꯥꯏꯒꯤ ꯃꯉꯥꯜꯁꯦ ꯃꯩꯕꯨꯟꯁꯦ ꯄꯔ ꯄꯔ ꯍꯥꯏꯔ ꯆꯈ꯭ꯔꯣ ꯇꯧꯔ ꯇꯥꯟꯅꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯃꯩꯕꯨꯟꯁꯦ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦꯕ ꯂꯥꯞꯊꯣꯛꯈ꯭ꯔꯦꯕ ꯌꯥꯝ ꯀꯟꯅꯁꯨ ꯆꯠꯈꯤꯕꯁꯨ ꯅꯠꯇꯦꯕ ꯈꯔꯗꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯟꯇ ꯄꯨꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇꯒ ꯂꯥꯎꯔꯤ ꯄꯣꯠꯅꯤꯀꯣ ꯑꯗꯒꯤ ꯃꯩꯁꯦ ꯑꯩꯈꯣꯏꯅ ꯉꯝꯃꯦꯅ ꯃꯨꯊꯠꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯔꯤ ꯂꯩꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂ ꯃꯨꯊꯠꯄꯅꯦ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯃꯥꯡꯈꯤꯕ ꯃꯉꯥꯜꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯃꯉꯥꯜꯗꯣ ꯊꯣꯛꯂꯛꯄꯅꯦꯕ ꯏꯃꯥꯎ ꯁꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯦꯜꯂꯛꯄꯅꯦꯕ ꯑꯁ ꯕꯦꯔꯥꯅꯤ ꯃꯁꯤꯗꯤꯅ ꯑꯗꯣ ꯋꯥꯔꯤꯁꯦ ꯈꯔꯕꯨꯗꯤ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯐꯥꯎꯔꯝꯒꯗꯕꯗꯣ ꯑꯗꯨꯗꯨꯅꯤ ꯃꯌꯥꯝ ꯄꯥꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯦꯕ ꯇꯧꯔꯝꯒꯗꯕꯗꯣ ꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯃꯌꯥꯝ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈꯤꯕ ꯋꯥꯔꯤ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯀꯤꯖꯕꯗꯤ ꯐꯥꯎꯈꯤꯗꯦ ꯑꯩꯈꯣꯏ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯑꯗꯒꯤ ꯊꯥꯕꯜ ꯃꯉꯥꯜꯁꯨ ꯂꯩꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯅꯨꯃꯤꯠꯇꯨꯗ ꯇꯧꯈꯤꯕꯗꯣ ꯌꯥꯝꯅ ꯅꯣꯛꯅꯤꯡꯖꯕꯗꯣ ꯑꯗꯨꯅꯤꯗ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ